Kairakta ngarang sakhangdaba singna nongmaina kaptuna hatlamba Bihardagi Laxman Kumar amasung Dashrath Kumar gi expressya oina lupa lakh ani ani gi sanpham piragani haina Bihar gi Chief Minister Nitish Kumar na lauthokre. Sakhangdaba singna ngarang nongmaina kaplambagi thodok amada laikidraba Bihardagi Laxman Kumar amasung Dashrath Kumar gi maphamda lupa lakh ani ani gi sanpham expressya oina piragani haina Bihar gi Chief Minister Nitish Kumar na lauthokre. Thokriba thodok adu Chief Minister Nitish Kumar na thamoi sokna nungaitaba phongdorakpaga loinana laikhidrabagi imung manungda lupa lakh ani ani gi sanpham piragani haina phongdorakli masiga iroinana Bihar government ki social welfare amasung labor department piba yaba khudong chaba sing laikhidrabagi imung manung gi myoi singda pinaba mari lainaba official singda Chief Minister Nitish Kumar na khanghankhre panba yabadi laikhidraba Laxman Kumar amasung Dashrath Kumar yauna nan local manga ngarang wabagai keithel machagi area amada thabak sururaga halakpagi lambida sakhangdaba singna nongmaina kaplambagi thodokta Laxman Kumar amadi Dashrath Kumar laikidabani laikidraba myoi ani ase Kakching area da asan bayum amada laibani hairi